mayambu ahanamuktada ikok non taram noksari akhuna ngasisu miyamgidamukta purga laksari akhuna tsarak porida Leplakho Emangsida ahum suba tangka ngasigi ahum suba tangka asidana warisina kari hairiba kari oidiba habada mayam punamakna warisi tarak mukhamnadasi hojik tabirasi Leplakho Emangsida ahum suba tangka Romi tumthaba yaba natte nanaw bigidamak wakal mon mul khalle ngausinabdo pa laitraba lekai gi minasu bagi mung minasu masinga thabidaba mabu nanaw binadi magi damakta kya de khanjariba kaya da wabiriba punna masinga si khalbu matamda thingba lakpa ngamdana Romi adum kape phamung adusu pirangna pungso chole numitugi numidang adum sa hawkre nonga lakpa ayu angan matamda nanaw bina Romi da phone tore Romi bising boy sing da boy phone adu pekhalle nanaw bina yamna tamna hare hello tabro tum hogala banangba Romi su amuk tamna khume missing le hawbudi hawdri nanaw bina makhume kharenga na hogalo walking chatpa sajen tawbado nasa yam yamani yam sunungai bane Romi na khume ai chaluge asumna haraga ngahitang wari sarba katungdadi Romi nanaw bina haibi iladuna ayuk ngana mahak walking chen masalle phanamna sangna sele aduga halakku matamda yumgi missing hona dingai samjit ama pairaduna sumang adusu nana sitolame magi mayambagi yumna thangnabada lebani mayambana hokalakku matamdadi adumna manaw nu Romina sumang silaga ledambadu uba matamda yamna kaino mana torisina amuka tawdaba thaba ma torisibu kedorba jano karimna boy kariyoi mayambaduna lawrae ngasidi kari numinno akhoi Romi se yahu yamna ngalida Romi su mayambana adumna harak matamda ikai boy kariyoi wa mata khomde mayambado amu manaw nu paga manak chale aduga Romi da asumna hare aduni pakhang macha am oiba tarbadi yahu ngangidabani thaba ingkang phagadabani nangonda aina ngangliba aina phuba kaya matodibado nangbu gyan tahaning begini phaning begini toro wahi ase hairamlaga mayambadusu yumlumda changki numitugi matungdagidi Romida ahongma kaya ama lakhi yu thalga ngausinaramba kaya adusu puna lepkhre yumgi thaba ingkang mateng pangba atai thaba kaya ama tawbasina magi mathau urakhi mamanaba tumbi amadi thoibasu maga toina pundre magi ahongba kaya asida mamaga masanupiga amadi mayamba makoi puna harawrame yamsu nungairame yumda sum leibanina ahang matamda mahak thabak subasu khara chatpa hore lairik su yamna wangna tangkiba natte class 12 pudi pass tawkre adugi matungdagini mana ngosinaba oktaba kaya ama tokibadagi lairik makha tamthakidaba asumna thabak suraga yumgi mateng kaya ama palakpa yumgi warapa kayada mana saruk yarakpasina mamagi maithong ase hadakti mamonokko phangjare matam kuiraba ase Romina kana ngausinaringaidadi nongmata nithina harawa phangkidrabani hojikti mama su masan pisu punna nungairame aduga matam ayamada Romi gidamaktadi nanaw bini yamna wazai yamna senaje thaba masalabasu kainoma torabasu Romi hojikti nanaw bida hana punna hairame asi matawningi asi machaningi habase nanaw bida hana mahangna punna hangi aduga mana haidoktaba haibabu thabak suba chatpadi nanaw bid haidolamde ikai jarame mana phana haidoktrabasu nanaw bidi punna khange Romina magi thabak subadagi phalakko paisa sing aduna yumda khara pi kharga atopa lemhoba khara amana hojikti magi masamu phanaba sanaba hore Romi mausaga manadre magi pusi ase punghong hongle barak ta thoiba amadi magi mamana batumbi ka punna matamda makhoi ani nadi Romi buju thaknaba hanaga thabusing do tawnaba toin harame adubu Romi ni yaba ko plate Romi su mamana bani khange mana phajana khome itaw ai asiguma thabakse matam khari tawroi khalle nakhoi ani na punna matamda ai yauge adubu
ꯑꯩꯗꯤ ꯇꯧꯔꯣꯏꯒꯦ ꯄꯩꯁꯥ ꯄꯨꯊꯣꯛꯄꯁꯨ ꯑꯩ ꯌꯥꯎꯒꯦ ꯑꯁꯨꯝꯅ ꯐꯖꯅ ꯃꯥꯅ ꯈꯨꯝꯃꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯛꯂꯒ ꯔꯣꯃꯤ ꯃꯇꯣꯝꯇꯃꯛ ꯊꯛꯇꯕꯤ ꯂꯩꯕꯗꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯅꯨꯡꯉꯥꯏꯒꯅꯤ ꯃꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯁꯥꯎꯅ ꯁꯥꯎꯅ ꯔꯣꯃꯤꯗ ꯉꯥꯡꯉꯦ ꯑꯗꯨꯕꯨ ꯅꯅꯥꯎꯕꯤꯒꯤꯗꯃꯛ ꯈꯜꯂꯒ ꯔꯣꯃꯤ ꯉꯥꯎꯁꯤꯟꯅꯕ ꯀꯔꯤꯃꯠꯇ ꯇꯧꯈꯤꯗꯦ ꯊꯥ 2-3 ꯍꯦꯟꯅ ꯃꯥꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅꯕ ꯍꯣꯠꯅꯔꯛꯄ ꯀꯌꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯐꯖꯕ ꯃꯤꯅꯤꯅ ꯁꯦꯗꯣꯛ ꯆꯠꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯥꯜꯂꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯔꯒ ꯔꯣꯃꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯂꯛꯅ ꯌꯦꯡꯉꯤ ꯅꯅꯥꯎꯕꯤꯁꯨ ꯔꯣꯃꯤꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯏꯐ ꯐꯖꯕ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯅꯥꯎꯕꯤ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯔꯣꯃꯤꯗꯤ ꯌꯦꯡꯉꯤ ꯔꯣꯃꯤꯗꯤ ꯅꯅꯥꯎꯕꯤꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯗ ꯈꯪꯗꯦ ꯅꯅꯥꯎꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯉꯣꯟꯗ ꯍꯦꯛꯇ ꯌꯦꯡꯕ ꯉꯝꯗꯦ ꯏꯀꯥꯏꯕꯣꯏ ꯀꯔꯤꯌꯣꯏ ꯑꯗꯨꯝ ꯅꯣꯟꯊꯩ ꯅꯅꯥꯎꯕꯤꯅ ꯃꯥꯏ ꯀꯟꯗꯨꯅ ꯃꯉꯣꯟꯗ ꯀꯦꯁꯤꯜꯂꯤ ꯍꯧꯖꯤꯜꯂꯤ ꯅꯅꯥꯎꯕꯤꯅ ꯇꯞꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯌꯦꯡꯕꯒꯤꯁꯨ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯍꯜꯂꯒ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯉꯁꯤ ꯑꯍꯣꯡꯕꯁꯤꯡ ꯑꯁꯦ ꯅꯪꯅ ꯑꯣꯏꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯗ ꯅꯪꯅ ꯌꯥꯕꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯍꯔꯥꯎꯕ ꯂꯩꯇꯦ ꯑꯗꯣ ꯅꯪꯕु ꯀꯣꯂꯦꯖ ꯇꯧꯔꯔꯣꯏꯗ꯭ꯔꯣ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯆꯍꯤ 2 ꯍꯦꯟꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛꯁꯨ ꯇꯜꯂꯛꯑꯦ ꯏꯀꯥꯏ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯂꯦꯞꯀꯅꯣ ꯀꯩꯗꯧꯕꯒꯤ ꯂꯦꯞꯇꯣꯏꯅꯣ ꯃꯍꯩ ꯇꯝꯕꯗꯕꯨ ꯏꯀꯥꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯍꯟꯗꯛ ꯃꯤꯡ ꯆꯟꯅꯕ ꯇꯧꯁꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡ ꯆꯟꯕ ꯆꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯁꯤꯀꯣ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯦ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯅꯪꯒ ꯆꯠꯃꯤꯟꯅꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯆꯠꯇꯣꯏꯕ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯨꯟꯅ ꯌꯥꯒꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯒꯅꯤ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯅꯥꯎꯕꯤꯅ ꯍꯪꯉꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ ꯔꯣꯃꯤ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯑꯦ ꯌꯥꯔꯦꯗ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯅꯅꯥꯎꯕꯤꯅ ꯑꯃ ꯍꯥꯏꯔꯤ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯥꯏꯒꯗꯕꯅꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯜꯂꯤꯔꯣ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯔꯨꯕ ꯊꯝꯃꯤꯗꯨꯕꯣ ꯔꯣꯃꯤꯅ ꯑꯃ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯁꯦ ꯃꯔꯛꯇ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ ꯑꯩꯅ ꯍꯥꯟꯅ ꯌꯨ ꯊꯛꯂꯝꯕ ꯒꯟꯖꯥ ꯊꯛꯂꯝꯕ ꯇꯦꯟꯗꯔ ꯆꯤꯡꯂꯝꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯛꯇ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯃꯨꯛ ꯃꯁꯤꯡ ꯑꯃ ꯂꯥꯛꯑꯦ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯒꯅꯨ ꯑꯗꯣ ꯑꯩꯅ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯉꯥꯏꯔꯝꯕꯗꯣ ꯑꯗꯨꯝ ꯉꯥꯏꯕ ꯂꯥꯛꯎꯀꯣ ꯑꯩꯗꯤ ꯅꯪ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯗꯣꯏꯅꯦ ꯔꯣꯃꯤꯅ ꯈꯨꯝꯃꯤ ꯑꯩ ꯂꯥꯛꯀꯅꯤꯌꯦ ꯑꯁꯨꯝꯅꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯃꯊꯪꯒꯤ ꯃꯟꯗꯦ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯅꯥꯎꯕꯤꯒ ꯔꯣꯃꯤꯒ ꯑꯌꯨꯛꯇꯕꯨꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯅꯅꯥꯎꯕꯤ ꯀꯣꯂꯦꯖ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯀꯣꯂꯦꯖ ꯆꯠꯈꯤ ꯔꯣꯃꯤꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯕꯨꯗꯤ ꯅꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯃꯥꯕꯨ ꯂꯧꯕ ꯆꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯃꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯕꯛ ꯑꯃꯇ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯔꯣꯃꯤꯗꯤ ꯑꯩ ꯊꯕꯛ ꯂꯩ ꯑꯩ ꯅꯪꯉꯣꯏ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯅꯝꯗꯨꯅ ꯄꯣꯛꯈꯤ ꯔꯣꯃꯤꯅꯁꯨ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯌꯥꯝꯅ ꯀꯨꯏꯔꯣꯏꯁꯤ ꯄꯨꯡ 3 ꯇꯥꯗ꯭ꯔꯤꯉꯩ ꯍꯟꯁꯦ ꯍꯥꯏꯖꯩ ꯃꯃꯥꯟꯅꯕꯅꯁꯨ ꯍꯥꯗꯨꯅ ꯀꯨꯝꯃꯤ ꯆꯠꯂꯤꯕꯗꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯅꯤ ꯃꯃꯥꯟꯅꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯉꯥꯏꯔꯒ ꯂꯩꯔꯝꯕꯗꯒꯤ ꯋꯥꯔꯤ ꯁꯥꯕ ꯆꯪꯈꯤ ꯆꯪꯂꯝꯗꯥꯏꯗ ꯔꯣꯃꯤꯗ ꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯅꯪꯒꯤ ꯐꯣꯟꯗꯣ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯦꯡꯉꯤ ꯅꯪꯒꯤ ꯐꯣꯟꯗꯨꯅ ꯉꯥꯛꯇ ꯋꯥꯏꯒꯦ ꯌꯥꯝꯅ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯔꯒ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯂꯛꯀꯦ ꯑꯗꯨꯒ ꯑꯁꯨꯝ ꯆꯠꯂꯁꯤꯕ ꯔꯣꯃꯤꯁꯨ ꯏꯆꯝ ꯆꯝꯅ ꯍꯥꯗꯨꯅ ꯄꯤꯈꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯎꯅꯔꯤꯕꯗꯣ ꯈꯔ ꯂꯥꯞꯅ ꯐꯝꯂꯒ ꯔꯣꯃꯤ ꯉꯥꯏꯔꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯕ ꯆꯪꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯛꯅ ꯊꯣꯔꯛꯇꯦ ꯐꯣꯇꯣꯁꯨ ꯑꯗꯨꯝ ꯀꯥꯞꯂꯒ ꯂꯩꯕ ꯃꯥꯜꯂꯦ
ꯑꯁꯣꯝꯗꯗꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯅꯥꯎꯕꯤꯗꯤ ꯀꯣꯂꯦꯖ ꯁꯨꯇꯤ ꯊꯥꯔꯦ ꯁꯨꯇꯤ ꯊꯥꯕꯗꯒꯤ ꯀꯣꯂꯦꯖꯇꯒꯤ ꯊꯣꯔꯛꯂꯒ ꯋꯦꯇꯤꯡ ꯁꯦꯜ ꯑꯃ ꯂꯩ ꯃꯥꯅ ꯇꯣꯏꯅ ꯉꯥꯏꯕ ꯑꯗꯨꯗ ꯔꯣꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯐꯅ ꯀꯨꯏꯅ ꯃꯤꯅꯠ 10-15 ꯍꯦꯟꯅ ꯉꯥꯏꯔꯝꯃꯤ ꯍꯥꯟꯅꯗꯤ ꯔꯣꯃꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯂꯩꯔꯝꯗꯕꯗꯒꯤ ꯅꯅꯥꯎꯕꯤꯅ ꯑꯣꯏꯅ ꯉꯥꯏꯔꯤ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯗ ꯔꯣꯃꯤꯅ ꯂꯥꯛꯇꯕꯗꯒꯤ ꯅꯅꯥꯎꯕꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯃꯤꯒꯤ ꯐꯣꯟ ꯑꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯄꯥꯏꯔꯒ ꯂꯩꯕꯅꯤꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯣ ꯃꯃꯥꯟꯅꯕꯗꯨꯅ ꯀꯛꯊꯠꯂꯝꯃꯤ ꯅꯅꯥꯎꯕꯤꯒꯤ ꯋꯥꯈꯟꯗꯅ ꯊꯕꯛ ꯆꯤꯜꯂꯤꯕꯩ ꯈꯜꯂꯤ ꯊꯕꯛ ꯆꯤꯜꯂꯤ ꯃꯥꯜꯂꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯇꯧꯔꯛꯇꯦ ꯃꯦꯁꯦꯖ ꯊꯥꯈꯤ ꯀꯩꯗꯧꯔꯕꯅꯣ ꯐꯣꯟ ꯇꯧꯔꯁꯨ ꯀꯛꯊꯠꯂꯛꯑꯦ ꯅꯪꯕꯨ ꯊꯕꯛ ꯆꯤꯜꯂꯕꯣ ꯑꯩ ꯂꯧꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯏ ꯃꯦꯁꯦꯖ ꯊꯥꯔꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯅꯅꯥꯎꯕꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯃꯥꯅ ꯄꯥꯎꯈꯨꯝ ꯐꯅ ꯄꯤꯗ꯭ꯔꯕꯁꯨ ꯃꯥꯅ ꯅꯤꯡꯈꯤꯕꯗꯤ ꯄꯥꯛꯅ ꯍꯣꯡꯒꯟꯗꯦ ꯔꯣꯃꯤ ꯂꯥꯛꯄ ꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯦꯇꯤꯡ ꯁꯦꯜ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯃꯇꯣꯝꯇꯃꯛ ꯔꯣꯃꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯥꯏꯗ ꯊꯣꯔꯛꯑꯦ ꯌꯥꯝꯅ ꯊꯨꯅ ꯔꯣꯃꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗ ꯍꯪꯉꯦ ꯐꯣꯟ ꯇꯧꯔꯛꯄ꯭ꯔꯥ ꯃꯃꯥꯟꯅꯕꯗꯨꯅ ꯈꯨꯝꯃꯦ ꯀꯣꯜ ꯑꯃꯗꯤ ꯂꯥꯛꯄꯅꯦ ꯐꯣꯇꯣ ꯀꯥꯞꯅꯤꯡꯉꯩ ꯃꯇꯥꯡ ꯑꯣꯏꯕꯅ ꯑꯩꯗꯤ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯀꯛꯊꯠꯄꯅꯦ ꯃꯦꯁꯦꯖꯁꯨ ꯂꯥꯛꯄꯒꯨꯝ ꯇꯧꯕꯅꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯦ ꯃꯦꯁꯦꯖꯁꯨ 2-3 ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯀꯣꯜꯗꯤ ꯑꯃꯠꯇꯃꯛꯅꯤ ꯅꯅꯥꯎꯕꯤꯗ ꯌꯥꯝꯅ ꯊꯨꯅ ꯔꯣꯃꯤꯅ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯅꯅꯥꯎꯕꯤꯗꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯑꯦ ꯔꯣꯃꯤꯅ ꯐꯤꯡꯅ ꯀꯧꯋꯦ ꯍꯜꯂꯣ ꯅꯅꯥꯎꯕꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯇꯧꯔꯝꯕꯗꯣ ꯊꯕꯛ ꯑꯃ ꯆꯠꯈꯤꯗꯅ ꯑꯩ ꯂꯥꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪ ꯀꯥꯏꯗ ꯂꯩꯕꯅꯣꯕ ꯅꯅꯥꯎꯕꯤꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯂꯛꯑꯦ ꯅꯪ ꯂꯩꯕ ꯅꯤꯡꯁꯤꯡꯕꯤꯔꯛꯏꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯩꯗꯤ ꯍꯜꯂꯛꯇꯤꯌꯦ ꯋꯦꯇꯤꯡ ꯁꯦꯠꯇꯨꯗ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗꯅꯤ ꯔꯣꯃꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯑꯦ ꯅꯅꯥꯎꯕꯤꯕꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯑꯦ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯝꯃꯦ ꯏꯇꯥꯎ ꯅꯪꯒꯤ ꯒꯥꯔꯤ ꯑꯃꯇ ꯄꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣꯝꯇ ꯂꯧꯔꯛꯀꯦ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨ ꯄꯨꯔꯒ ꯅꯅꯥꯎꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯦ ꯒꯥꯔꯤ ꯑꯗꯨꯁꯨ ꯈꯔ ꯀꯟꯅ ꯊꯧꯔꯛꯑꯦ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯋꯦꯇꯤꯡ ꯁꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯅꯅꯥꯎꯕꯤ ꯃꯇꯣꯝꯇꯃꯛ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯔꯣꯃꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯪꯉꯤ ꯑꯗꯨꯒ ꯅꯅꯥꯎꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯆꯪꯂꯒ ꯍꯥꯏꯔꯛꯑꯦ ꯅꯅꯥꯎꯕꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ ꯁꯥꯎꯗꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯕꯅꯦ ꯅꯅꯥꯎꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯔꯣꯃꯤ ꯏꯀꯥꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯒ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯤꯀꯨꯞꯇꯨꯗ ꯍꯥꯏꯗ꯭ꯔꯦ ꯔꯣꯃꯤꯅ ꯍꯥꯏꯔꯛꯑꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯅꯥꯎꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯉꯥꯏꯈꯣ ꯆꯠꯇ꯭ꯔꯤꯉꯩ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯄꯤꯒꯦ ꯇꯧꯕꯅꯦ ꯔꯣꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣ ꯀꯩ ꯄꯤꯗꯣꯏꯅꯣ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯇꯧꯏ ꯊꯥ ꯑꯃꯗ 3 ꯂꯛ ꯑꯣꯜꯂꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯦ ꯁꯦ ꯄꯩꯁꯥꯁꯦ ꯅꯪ ꯀꯔꯤꯒꯤꯅꯣ ꯈꯟꯁꯤꯅꯣ ꯔꯣꯃꯤꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯃꯤ ꯌꯥꯔꯅꯤꯌꯦ ꯅꯪ ꯑꯗꯨꯝ ꯄꯥꯏꯌꯣ ꯅꯅꯥꯎꯕꯤꯅ ꯍꯥꯏꯔꯛꯑꯦ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯄꯩꯁꯥꯁꯦ ꯊꯣꯏꯅ ꯁꯤꯟꯅꯐꯝ ꯂꯩꯇꯦ ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯍꯥꯏꯔꯝꯕ ꯌꯦꯟ ꯉꯥꯅꯨ ꯑꯣꯛ ꯂꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯣ ꯁꯦ ꯑꯁꯤꯒꯤ ꯂꯨꯄꯥ 15,000 ꯑꯁꯤꯅ ꯀꯩꯒꯤꯅꯣ ꯂꯩꯌꯨ ꯑꯗꯨꯒ ꯈꯔ ꯆꯥꯎꯈꯠꯅꯕ ꯇꯧꯕ ꯁꯦ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯅꯦ ꯔꯣꯃꯤ ꯏꯀꯥꯏꯅ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯦ ꯔꯣꯃꯤꯅ ꯍꯥꯏꯔꯛꯑꯦ ꯅꯅꯥꯎꯕꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯌꯦꯟ ꯉꯥꯅꯨ ꯑꯣꯛ ꯂꯣꯏꯔꯒ ꯍꯌꯦꯡꯋꯥꯏ ꯌꯣꯜꯂꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯩ ꯅꯉꯣꯟꯗ ꯄꯨꯟꯅ ꯄꯤꯔꯛꯀꯦꯀꯣ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯦ ꯄꯤꯔꯛꯀꯅꯨ ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯑꯩꯉꯣꯟꯗꯗꯤ ꯄꯤꯔꯛꯍꯩꯅꯨ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯕꯒꯤ ꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯒꯥꯔꯤ ꯊꯧꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯝꯃꯤ ꯅꯅꯥꯎꯕꯤꯗꯤ ꯃꯥꯒꯤ ꯇꯨꯡꯗꯕꯨ ꯇꯣꯡꯖꯔꯒ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯔꯥꯎꯔꯝꯃꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯣꯏꯔꯛꯄ ꯃꯤ ꯆꯠꯅꯕ ꯎꯗꯕ ꯀꯥꯟꯗ ꯅꯅꯥꯎꯕꯤꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯦ
aduga gari thoriba maga nuksijaba Romibu yauhallaga video namjarame nanaubina Romibu kayagi matik khanjaba kayagi matik nuksijaba haibase mana toriba mong kaya asina puna khangi numittumasu adum hauki thaba hangwa matamda makhoi ani phone wari tona sane saribu wari adusu Romigidam chawkhanaba magi pursida nungainabgidamak nanaubina kana buwa kayama tatan hairame Romisu adum yarame asumna matam kaya nongmagi asum hauki matam kharadi nanaubisu makhoi college ki suti thabadagi college alamde matam asida makhoi ani phone wari sanaba natana unabade phangde Romina-su unase habase hektama ikairame unabagi matam ayambasu nanaubina tharakpane nomgi nutilama makhoi ani phone wari khara sarame aduga ngaktangi matungda Romi gym sanaba sakhi matam ase nanaubisu kari wakhandi gun khangde matam khara unadaba sida mabu uningma khangba phorako male kari mata haiba tawdana Romi gi gym sanaba madugi manak tamna kari masama tonaga lae aduga khara laptangna mana loraga thorakpado ngairame Romisu mana sanaba loraga thorak matamda nanaubi lerambadadi ngangae mana ngana hange nani kai tabakino kai tabak jalubano nanaubi na khumme ai tabak chatpa natida nang uning mandana ai lakpane wahai se haraga nokphetona Romibu munni jengi aduga mahare ai chalage yumek jobaga irujaba loraga phone toruko ai challe bye wahai se haramlaga harau no nanaubi chakhi Romisu mana chakhi mai gedo mitkup makhai muni jengi aduga magi machindagi tamna sole nanaubi nang manuksib nupise ai gi pusi asidabu kadai de glorugane ai nang haiba kudumu yagane ai nangi damu lepkane asumna harauba kaya aduna magi masado pan songi mayamba oroibada amukana kurumjari